ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯤꯕꯗꯣ ꯐꯪꯖꯗ꯭ꯔꯕꯁꯨ ꯐꯔꯦ ꯃꯉꯣꯟꯗ ꯑꯋꯥꯕ ꯍꯥꯏꯕ ꯆꯩꯅꯥꯗꯣ ꯑꯗꯨꯝ ꯐꯥꯎꯗꯅ ꯂꯩꯔꯅꯤ ꯅꯨꯡꯉꯥꯏꯅꯤ ꯋꯥꯔꯤꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯗꯨꯒꯨꯝꯕ ꯃꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯇꯨ ꯑꯁꯤꯗ ꯌꯨꯡꯉꯤꯕ ꯋꯥꯁꯦ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯅꯕꯅꯦꯌꯦ ꯑꯩꯗꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯦꯗ ꯂꯥꯏꯕꯨ ꯆꯪꯒꯦꯅ ꯆꯪꯉꯗꯤ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯏ ꯀꯩꯅꯣ ꯅꯣꯏꯒꯤꯁꯤꯕꯨ ꯂꯥꯏꯠꯀ ꯐꯤꯛꯁ ꯇꯧꯔ ꯊꯝꯃꯤꯔꯣ ꯍꯣ ꯐꯤꯛꯁ ꯇꯧꯔ ꯊꯝꯃꯤꯕ ꯃꯃꯤꯗꯨꯁꯨꯅꯦ ꯐꯤꯛꯁ ꯇꯧꯔ ꯊꯝꯃꯤꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯤꯂꯝꯗꯒꯗꯤ ꯌꯥꯝ ꯇꯧꯕꯅꯦꯕ ꯐꯤꯂꯝꯒ ꯈꯔ ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ ꯀꯩꯅꯣ ꯑꯍꯦꯟꯕ ꯆꯨꯝꯗ꯭ꯔꯣ ꯆꯤꯡꯅꯤ ꯃꯤꯅ ꯂꯣꯏ ꯍꯥꯏꯔꯕꯅꯤ ꯑꯩꯁꯨ ꯌꯦꯡꯊꯣꯛꯀꯦꯅ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯃꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯗ꯭ꯔꯃꯥ ꯇꯧꯔꯤꯅꯦꯅ ꯅꯪꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯥꯕ ꯐꯔꯦ ꯅꯪꯅ ꯈꯟꯅꯤꯡꯕꯗꯣ ꯈꯜꯂꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯐꯤꯗꯨ ꯌꯥꯝ ꯊꯨꯅ ꯁꯤꯖꯜꯂꯨ ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯔꯁꯨꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯦꯠꯂꯣꯏ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯒꯗꯕꯗꯒꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯇꯥꯠꯅꯦꯅ ꯈꯟꯖꯜꯂꯛꯀꯅꯨ ꯊꯣꯏꯕꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ 사가 살아가니 강은 달았던 뭐 하는 데다 ꯇꯣꯝꯕ ꯅꯣꯏ ꯑꯃꯗꯨꯅ ꯀꯩꯗꯧꯔꯤꯒꯦ 아마도 강한 안 가도 가야나 ꯑꯁ ꯂꯣꯏ ꯆꯥꯛꯅꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯈꯪꯗꯦꯕ ꯕꯦꯝꯃ ꯁꯤꯡꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯕꯦꯝꯃ ꯁꯤꯡꯂꯦꯝꯕꯤ